Akaswani Imphal Ningthoukhongjam N.Suni na pau pazari ahanbada maroiba pau Angang yauna miyoi taruk hatpada chenaba kuki militant sing numit 8 nigi manungda paksana thibu humgi thabak chathaduna phagatnaba hotnabada loinana makhoibu aina yadaba lupni haina lauthoknaba NDA gi legislature chingna warep lawkhre High Court of Manipurna Rajya sigi tongan ba makok thongba official singda Rajya sida oiriba phiba masigi matangda akupa warol sing numit marini gi manungda affidavit in reply piraknaba khangankhre amasung Kendra gi Griha Mantraloina Manipurda ahenba Central Force ki company yankhai thajinaba warib lawkhre hairi Angang yauna miyoi taruk hatpada chenaba kuki militant sing numit 8 nigi manungda paksana thibu humgi thabak chathaduna phagatnaba honanaba loinana makhoibu aina yadaba lupni haina lauthoknaba India gi legislature singna warep lawkhre Manipur gi hauzik oiriba santi raksa gi phibamasi khananaba amadi athuba matamda warushin porokpa ngamnaba Rajya Sarkarna paikhat payaba thabak sing paikhatnabagi damak ngarang numidang Mukhya Mantri Nongthombam Birena Sabhabati oiduna Rajya gi Mantri Mandol gi mifam ama pangthokre mifam aduda tha asigi tara marida Rajya asigi police station tarukna konma mafam singda amukana Armed Forces Special Power Act thamjilakpabu lokthokpinaba Kendra Sarkar taksinaba wafamsu yanakhe masiga loinana Kendra amasung Rajya Sarkarna Manipurda santi amasung tangdu leitaba poraknaba lokhatpa yaba thaurang sing lokhatlagani haidi mifam aduna Ziribamna mara lejidaba maitai nupi angang yauna miyoi taruk hatkibagi thaudok Thasigi taretta marnupi ama mai thaduna hatkiba amadi thasigi mapanda Bisnupur jila gi saitonda labuk to thabak suring ade nomaina kaptuna hatkiba thagdok singbu khudakta enayada sinanabagi warepsu lawkhe kariguma warep sing asi akaknaba matamgi manungda Kendra Sarkarna thabakta onthoraktaba tarabadi NDA gi legislature singna rajya sigi miyamga tanaraga makha taba khongjang sing sangsinnaba warep lawkhe ngarang Mukhya Mantri gi secretary ta pangthokiba mifam aduda Rajya Sarkarna sagotpa do singi mantri amasung MLA sing saruk yakhe mifam adu Rajya sida hingsa gi thodok sing hengalagliba asi lakshinduna mahausa gi phibamda poraknabagi pandamda pangthokpani masida Sarkarna paikhatpa thabak thoram singda lamdam asigi miyam amadi stakeholder singna tengbang binaba appeal tawri National Highway Kuntra Taret Imphal Ziribam Lambida Thau Puba Gari Sing Yauna Mal Puba Gari Chama Hena Security gi akanba ngaksel thoranga loinana ngasi ayuktagi Ziribamdagi Imphal tamna changkhre hairi Imphal West Imphal East Bisnupur Thaubal Kakching Kangpokpi amasung Churachandpur jilada thasigi kungi numidang wairam pung 5 phawba internet service makhatan athingba thamkhre Rajagi home bibangna thokpa chirolamagi matungina Manipur hauzik thokliba tangdu leitadaba phibam asigi yenglaga social media da aranba pau sandorakpa yaba amasung santi raksa gi phibam da akaiba tholokpa yabagi jingnaba leibadagi internet service makhata na numit nini amuk thingnabani amaromda federal amasung Jiribam jila gi oinasu hayeng phawba internet service ki athingba leiri masiga loinana hariba jila mapana sida makhata na curfew thamli Manipur da leiriba mailoisang sing ngasi phawba chuti thari Education SK Director Nanda Kumar na thokpa chirolman hai Tampaki jila singda leiba Sarkar aided private amadi central school sing chuti oiri Amaromda Rajya Sarkar gi Higher and Technical Education gi Joint Secretary na thokpa chirolman da hai Sarkar gi institution sing aided college Higher Masung Technical Education Department sing amadi University sing su ngasi phawba suti oigani Assam Rifles and Sinduna hokiba nomaijing numita Churachandpur jila gi Lalon Faida Security Coordination Meeting ma pangtokre mipamadu Rajya sida tangdu leitaba poroknabagi pandamda pangtokpani Security gi awangba thaki mipamaduda Assam Rifles Manipur Police amadi ITBP gi makok thongba official sing sarugyakhi mipamaduna security agency sigi marakta mating pangnaduna Rajya sida santi porokpa mating laina thabak tawnaba wafam sing khanaki loinana Rajya gi oragliba phibam asida hingsa gi thokdok sing makhata na thondanaba punna patrolling chatpa Irang tholukpa yaba mafam singda akanba cheksel thorang lokhatpa amadi chingkhong chingyada uriba lawmi singna law lokpagi thabakta ngaksen bahaina wafam sing phongdokhe tungda Kaksing Bisnupur amadi Churachandpur jila gi ngamkhaiga lonaba mafam singda hen akanba cheksel thorang lokhatpa haina warepsu lokhi Tabiriba Pawasi Akaswani Imphal dagini
High Court of Manipurna Chief Secretary, Commissioner Secretary Home, DGP, Security Advisor, Griha Mantraloygi Secretary amasung Zila Tarataruki SP Singda Rajya sida oiriba phibam masigi matangda akupa warol sing numit marinigi manungda affidavit in reply piraknaba khangankre. Haujik thokliba Manipurgi irang asigi matangda RK Joyshana amadi Yanglem Mangina thangalakiba public interest litigation amaga mari lainana ngarang Sathakiba hearing amada High Court of Manipurna respondent oibasingda notice issue tawkhibani. High Court of Manipurgi Chief Justice Sridat Mirdulna luchingba bench amana haujik thokliba hingsa gi thawdosing asi sarkar gi thawrangsing fail oibadagin thoklibani hariba PIL asigi paukhum numit marini gi manungda affidavit in reply pirakadabani. Loinana hariba affidavit asi mathangi hearing November 15 gi mamangda petitioner singi council singda yahulakadabani. Kendra gi Griha Mantri Amit Shah na ngarang sarkar gi makok thongba official singa loinana mifam pangthoktuna haujik Manipur do oiriba santi raksa gi phibam gi matangda kumna khanakhre. Nai Delhi da ngarang pangthokiba mifam aduda security force intelligence amadi atopa bibaki makok thongba official singa loinana mantri na Manipur da haukiba numit kharani asida pamda hingsa gi thawdo kaya lepton throklibgi asi matangda kumna khananena ke. Nakalabaromda Kendra gi Griha Mantraloina Manipur da Ahenba Central Force ki company yankai thajinaba warep laukre hairi pau kharana hai Kendra Manipur da santi masung tangdulai taba porangnaba Ahenba Central Armed Police Force ki company yankai nongmani ni gi manungda tharaklagani. Griha Mantri na Rajya sida haujik oiriba phibam yengsiladuna hai Manipur da santi thamnaba amasung mahausa gi punsida hanjil hanaba laukhatpa yaba tangai phadaba thawrangsing atuba matamda laukhatnaba makok thongbo official singda pautak pikre. Ngasi phongba pause singi maroiba pausingi damak haujik Mangsatabam Premananda leire Premananda Thagachari suni Amit Shah chair loduna Manipur gi oiba fiong gi matang da khanakhiba ruling legislature singi oiba mifam pangthokhiba amadi Jirbam police na nongmai kapada khongjang ama laikhidaba amana sokan khibagi thodok thigatnaba inquiry committee ama semkra haiba pauna maroiba pausing oiri. Sanga Express English da Union Minister Amit Shah na chair loduna Manipur gi matang da review meeting pangthokre. Central Force company yankai Manipur da tharaklagani haiba pau ahan be headline tori pau asi Sanalaibak Manipur News Huyanlan pau Sanga Express Manipuri Pongnafam Naharogi Thodang Tamenglong Times amasung HL Express tasu ahan be headline tori. NDA gi legislature singi mifam pangthokhibagi pau asi tongan be headline toduna phongli Sanalaibak ta Chief Minister na kauba NDA gi mifam da MLA kunipan yaukhidre MLA singi warep thabak to onthoktragadi miyamga firep lominaba haina ahan be headline tori pau asi Imphal Free Press da MLA sing Chief Minister na kauba mifam da yaukhidre Jirbam thodoka mari leinana paksana thibu humbagi thabak chathragani haina ani sube headline tori pau asi Manipur News da ruling gi legislature singi oiba mifam pangthokre center na khudakta police station taruktagi afaspa lauthoknaba kuki milton singi mathakta numit tare ni gi manungda operation chathanaba taksinkhre haina ahan be headline tori pau asi ayamba pause singda ahan ba amadi ani suba headline toduna phongba thengnari. Jirbam da police na nongmai kapada khongjang ama laikhidaba amana sogan khibagi thodok thiganaba inquiry committee semkhibagi pau asi HL Express Pongnafam amasung Hillsonville Express ta maroi pau oina phongba thengnari. Huyanlan pau da hakjang masing suna phangle postmortem examination tawba hore kuki terrorist pharga pukhiba miyoi taruki manungda wathauba laisram heitombi gi hakjangsu barak turialdagi phangle haina ahan headline tawri. State machinery fail oibadagi misam taruk kan bangam khidabani haina High Court of Manipur da miyoi anina wakalakli haina ani suba headline tawduna phongli suni. Thagachari Premananda aroibada maroiba pau amok angang yauna miyoi taruk hatpada chenaba kuki militant sing numit tare ni gi manungda paksana thibu humbagi thabak chataduna phagatnaba honaba loinana makhoibu aina yadaba lupni haina lauthoknaba India gi legislature singna warep laukre. High Court of Manipur na Rajya sigi tongan makok thongbo official singda Rajya sida oiriba phibam asigi matangda akupa warol sing numit marini gi manungda affidavit in reply piraknaba khangankre amasong Kendra gi Griha Mantraloina Manipur da Ahenba Central Force ki company yankai thajinaba warip laukre hairi pau loijare.